आकाशवाणी इम्फाल R.K.Gorani na pau pazari ahan bada marui ba pau Bisnupur जिला की तेरा खोंगसांग मिमनिंग द नोबी कामना बगी थौदोक लेप लेत्री ngasisu kukila lobun haine singna ba singna bom yang no nomi kapsil lakre Manipur Rajapal Anuswa Wikena Manipur Bidhan Sabha akhana bami fam laklib irai nimit phawbugi manungda pangthok lagani haina khwairaman inma kaithel coordinating committee for peace ki mihut kangbo mada thajaba pirakre Kengi birodi dol sing mutara nipana sabha kangbo ama raja sta thokliba iranga mari lenan hayeng Imphal thunglagani ngasi maleng hepatitis numit ni Manipur su numit asi pangthoki amasung Manipur irang na maram oiduna sangsata birodi dol singna sarang na bathokpadagi ngasi su sangsat ki sak saba anima ki mifam nom gi oniyai thoki Bisnupur जिला की तेरा खोंगसांग मिमनिंग दंगासी नुथिल पुंग अहुम ताबा अदुवाई दगी हौना कुकीला लोबुन हाइना सिंगनाबा सिंगना बोम यांगनो नोमी कापसिल लखरे मदुदा खुलंगालिबा खुंजा सिंगा मदि स्टेट फोर्स ना हंदुना नोमी कामनरी हाइरी थौदोक अदुदा मियो एमएस सोकपदगी बिष्णुपुर डिस्ट्रिक्ट हॉस्पिटल पखतन लाइकनखी नोने जिला की खोंगसांग पुलिस स्टेशन मनुंग चनबा रेंगपांग विलेज अमा सखंगदबा खुलाई पाइबा सिंगना ngasi नोंगालमदाई पुंग अमा मखारम ताबा अदुवाइदा एनएसएन आईएमगी ना हाइना सिंगना मियो एनी हातलमले हाइरी अखोगी नोने पाउमी अगुई कामैना पुलिस की पाउ पलदुना हाई थौदोक अदुदा सखंगदबा लालौबा सिंग अदुना नोमे कापसिलकपदा मिसम अमसु सोखी मियोय खरना फादुना पुखरे हाइरी सोलबे मियोय अदु नुंगबा कम्युनिटी हेल्थ सेंटर दा फर्स्ट एड पिरब मतुंगदा मखाता बलायंगिदमक इम्फाल दा पुखरे हाइरी मोरे सारदा राज्य एनबे सिक्योरिटी फोर्सिंग थमनबा आईआरबी मणिपुर राइफल अमसुंग कमांडोगी अपुनबा गाड़ी तरादा पर्सनल उफुमापन चंगसिलुबदा Teknopol da masing yamlabu kuki nupising thorokta na makoy isang bayaro haina lambi thingkre. Nupising aduna lambi da may thaba yaw na JCP ani khamjinduna lambi thingiduna thamki. Police ki paun hai personal sing adu mariya tamna changsin bangam da badagi haujik Teknopol da laiba Assam Rifles ki camp ta lairi. Manipur Rajapal Anuswa Wikena Manipur Bidhan Sabha akhana bami pham lakliba irai nimit phawbugi manungda pangthok lagani haina Khwairaman ima kaithel coordinating committee for peace ki mihut kangbu amada thajaba pirakre ngasi Imphal da laiba Rajbhavan da Rajapal ka committee es ki mihut sing unabada wafam asi thamlakhibani committee es na Rajapal da wafam taruk yawba memorandum amasu pisinki memorandum aduda national highway any matam pumada apan bayaw na lambi sa thok chasin yahanba santi raksa ki pibam mahuk sagum na lehenba irang asina lanjena rakpa miyoy singda matik saba security piduna masa masa gi mayum hanjil hanba irang asna maram oiduna lekhidaba mi singi nangnaba mari mata singda ngasi degi tharaga numit kuntran gi manungda sarkar na ketri poren piba amasung tungda raija asta asiguma hingsa yawba irang amuhana tholaktana ba kendra sarkar na committee ama lingba yawri अखोइना हुजी कबरादा चंजरुरिबसे अथुबा मतमबा हाईवे सांगोपा मफम दा कापनरिबा खोनरिबा हानेगी मोरेदो एनी जगह दा लेबा मैते म्यामसे मसा मसा की जगह दा सिक्युरिटी मतिक चाना मागा थमनबगिसु हाइजरमी मतुसु माना पुनमक्से यानबा फनबा छिलगे हाइबेसि थंबिरे Lakliba Bidhan Sabha ki akhana bami pham mathang thak ani suba natraga ahum suba sayol da pangthokani han information and public relations mantri Dr. Sapam Ranjana Paumi Singh dangarang phongdok palai khrabani Birodi dol sing apun me mihut kangbu ama hayeng Imphal thunglagani mihut kangbu adu da tongan baraj dal sing gi MP taranipan yauri makhoina Imphal the thunglaba ka hauju raija sta thokliba irang asina maram oiduna sogala mapham sing amasung relief camp sing da laibe mi singa unagani Mihut kangbu asigi manungda Congress ki Adhir Ranjan Chaudhuri, Gaurav Gogoi, Trinamool Congress ki Susmita Dev, DMK ki Kanimoji Karunanidhi amasung RJD ki Professor Manoj Kumar Jhana Singh Bayauri. Khongchit asigi matang MPCC ki President K. Megha Chandra Nahai.
Parliament da hariba India team political alliance team sina kan pressure to bagi nimit mari ni Manipur gi suji gi mari lenana violence yengsin balakuni leiriba mayam Manipur gi tungan ba jaga sing chatuna Manipur gi issue Manipur gi violence lepna ba shanti hanjana ba pain din shuru mayam sing share to balakuni political gi wa pham sunnati solution to go pami assembly sida warip lauraga parliament session chathring sida ai ba resolution na masi pihorabadi shanti hanjalak narbagi amasu warep lobagi tanja tumasu phangani Manipur da hauji tholiba wathok asi athuba da loisinaba Irabot Memorial Trust na appeal tawri tha ahum soklaba phawda phibam phaglakpagi mahut asum phibam soksilapagi mong da lagleba si kannanaba miyamgi mute sing amadi phamnaiba sing thamoi sengbiu araiba mating phudokbiu hairi paugi marak thatna atenba break ama Manipur University na laugadaba BAVSC BCom BFT BSW BTT 4th semester examination 2023 में हाना न जुलाई की तारीख 18 da lepsaramba subject sing ado August की तारीख 13 do ina pangthok charagani haina controller of examination Manipur University na khangalakli tabiriba pawasi akas bani Imphal dagini ngasi malam hepatitis numit ni Manipur da numit tharomasi Imphal da pangthokre numit asigi hiramdi one life one liver haivesini Tharomada wangang bada razik haksel mati Dr. S. Ranjan hai sarkar ashina lising ani kuntra phawgi manungda leiba asidagi hepatitis pungmut muthanaba pandam thamli masida haksel mari leinana thabak tawriba khuding mangna angamba thodang lauduna pandam masi phangna bhona bada saru yana ba apil tawki kumsi seg hiram oriba one life one liver hairiba sida liver haibasi mioi amagi khwaidigi maruiba saruk amani mantri na hai liver fana thamna bagidamak maruina inkhal aliba na sinani sadi lamna leigadabani thoromasi National Health Mission Manipur amasung Directorate of Health Services Manipur na punashin bani Imphal West amasung Imphal jila sing haing ayupung mga dagi numidang warum pung taruk phawba curfew komthokani Surachanpur Kangpokpi amasung Kaksing jila singda haing ayuk pung mga dagi numidang warum pung mga phawba curfew komthokani Thobal jila da haing ayupung mga dagi numidang pung nipan phawba curfew komthokani Bisnupur jila gi oina ayupung mga dagi numidang wairam pung mga phawba curfew komthokani Shiv Sena Manipur Pradesh na hairi athuba matamda Manipur Vidhan Sabha gi mifamda Manipur gi apun basaktam kaiba yaroi tungan belengak session leiba yaroi haina warep laugadabani Imphal leiba dol gi office pangthoba pawgi mifam amada dol gi state unit president N Tombi na hai Hauju ari phibam asida MLS na pham thadok pada singnaroi dabani Sri Tombi na hai hauju lai bakanglup ani gi marakta thajana daba si athuba matam da ko handuna santi hanjil haduna tungi mirol singi khallaga thabga pakhat kadabani mak na hai sangsat ki mifam loriba matungda Shiv Sena gi MP sing raija asta laktuna irangi phibam sing yangsilagani Sri Tombi na hai hauju tholba irang asi kanagumba mioi khargi thawin sindagini irang asi Bharat Sarkar na loisin gi hairabadi irai laina no loisin bayai loinana Manipur gi apun bigi saktam na kaidong dasu dolasina sangtaina ba tawroi Sri Tombi na hai अखोई मणिपुर की शो एमएलए मैम सिंह से मैम युमलई करी ले तुमदम मई थारग मसाद सेलबे फीदु नतबा लेइत्रब मीसिंग सीदमता शांति पुरुनबा सेंटर द मेसेज पीबो ओइना आई सेंटर स्ट्राइक तहोनिंग असेंबली सेशन कबुसे अखोई याम सेन हार कांदा मणिपुर की मियाम की मिहुत ओइना फंबिलिबा मी हुमफुना मदुदा खनबिरगा अतुम मतम नमोई वरेबम लौरगा सेंटर द अतुम मतम दाहे Saparmana Police Station mamangda tha asi kunmanga CRPF na sijinaba bus ani mai thabda senaba sing ahakpa sairak piu haina All India Trade Union Congress na davi tauri Ziriba amdagi Imphal tamna nongmoda sangdaba yadraba polam kya purakleba truck driver singdagi senkhai toba kulai paiba sing takthoknaba thorang paikhatnaba amadi Khongsang Railway Station dagi Imphal jogadaba lambi paringdasu akhanaba ROP thamnaba su union asina security advisor gi miyang sing silli Imphal West jila gi salam loke dagi fayang phawbagi hauzik semga chagaliba re lambida Assam Rifles thamba yaro haina haurang thongkhongda salam loker haurang amadi giam gi mera paibising apunba mifam ama pangthokre mifam adu saruk yakhiba sing hai hauzik oiriba raijas ki phibam asida Assam Rifles na tawriba thabak thawang sing yaningde mari laina basingna phibam asiana sathiba mongda oiraktana ba thabuk lokhat pi haina phongdorakli
Malem nupi khuna association ni nupi singna miyan chana lusingba kukila luba singa lainariba su lok thog haibane singba wafam sing taksil leduna ngasi wakat mifam ama phamkhre Manipur ki oiba wafam da khut thingjin ganu haina khure apun maira pa bi lupna sinduna ngasi khurai lamlong bazar da wakat mifam jathakre mifam aduda Mizoram ki Mukhyamantri Zoram Thangana yumthangnaba rajya ama oina Manipur da Santi purangnaba miyamda paujil pibigi mahutta leibak macha tadaba wangangang adubu yaningdaba phongdokhi Lamlai Kendra United Club Peace and Development Committee na sinduna ngasi lamlai dasu Zoram Thangagi wangang adubu yaningdaba phongdoktuna wakat mifam phamlaba tungda miyamgi oiba rally amasu satkhi Sagolban dalai ba lukram leirak amasung saita thopanglam na sinduna ngasi club as auditorium da mahakabi angang halgi samga kunthama to shuba mapo kumon ga mari leinana angang halgi numit pangthokre tharomadu da Manipur Literary Society ki president Kiran Kumar Singh na thoromapu oina saru yakhi angang hal amasung haki miyeng haibasida makhon manimong sabana wa angang ki tharomadu da kanglup kayagi aibi singna haujiki Manipur haibasida masa na iba sairing sing pathoki Akashbani Imphal dagi pauk tabiri Manipur ki irang na maram oduna sangchata biroti dol singna charang na bathokpa degi ngasi su sangsat ki saba animaki mifam nongmi oina yaithokhi Rajya Sabha da sabagi mifam hek haubaga chairman Jagdeep Dhankar na hai Manipur ki haujik oiriba phibam gi matang da rule sani humbutet ki makhada notice nimpu taruk phangle Magna hai hiramaski matang da sarkana short duration discussion tawbada ayaba phungdorakle Congress Trinamool Congress amade atei dol singna rule chani humputarет ki makhada business sing lokhatana Manipur hingsa ki matang da wa khananaba dabi tawki chairman na Trinamool Congress ki lusingba Derek Obran ki thawong adubu yaningdeba phongdoki amadi tungda sabagi mifam nomi oina yaithokhi Lok Sabha da su sabagi mifam ahan batangka ki oina yaithokloba matung nimit yungbada amu hana phamba hobada biroti dol Congress Trinamool Congress DMK JDU amadi ate dol singna kholaw kayamrum lauduna sabagi wel tamna changsilakhi makhoina Pradhan Mantri Narendra Modi na Sabha da Manipur ki irang mari leinena wafam khara phongdoknaba davi tawkhi Sabha da charangnaba tholingi marakta bill ahum pass tawkhi biroti dol singna makhata na charangnaba dagi presiding officer na sabagi mifam nongmugi oina yaithokhi ngasi ayu sabagi mifam hek haubaga sabagi adaksa Om Birla na wahang pakhungi matam lakhona bahona ki adubo Congress losingba Adhiranjan Chowdhury na market dol na thangat kiba thajidabagi motion adi matangda adaksa gi warep laukthokna bataksin ki maduda Parliamentary Affairs Mantri Prahlad Joshi hai sabagi chana kanglon matung ina motion ase pukhallakiba numit 10 gi manungda madu lokhatpa yade Magna hai sarkar na pukhalaliba motion adu mayok nanaba thorang tawduna lei adakshana wang pakhum lokona bhaijaki adubu sarang na bathokpa de sabagi mifam numit ingbo phauba yaithokhi Nambol Kenri manung senba langpo phauga cheliba mera khong maril asi turel khonung thengalakpadagi nung sudaba matamdadi ising amata tungdre aduga nung khastang surakpadana isauk thokle Masiga mari lenena siksa mante thonawsam basata kumana turel khonung semi thabak sahi ama hena chathar liba sigidamak langpo youth welfare club amadi lamdam adugi maira paibi singna mantri bu thagat pa phungdorakli Imphal jila ki andro kenri manung senba poiripat local farmers development cooperative society na sinduna longmi singda lengang na lepa mamalda urea har phangan khre ngasi har phangan khiba mafam sing adudi angtha poiro khongjin tawpokpi tulihal laimanai top singtha amadi ningthaunai ni Pradhan Mantri Narendra Modi na hairi Bharat asi malemgi semiconductor industry gi lamda khwairi sakti leiraba energy conductor oirakli Gujarat ki Gandhinagar da Semicon India lisingani kolomda mifam hogdokladuna global private players na matang saba khudong saba lawduna Bharat ke semiconductor industry gi lamda sel thada binaba Sri Modi na appeal tawri Mari suba industrial revolution ki yumbi ase Bharat ki tangamba aduga mari lainei haiduna Pradhan Mantri na hai mara setpa daita loba ngamba awanba purakpa ngamba sarkana Bharat po malimgi lebak singda thajaba pokhalli haujik aroibada maroyo pau amuk hana Bishnupur jila ki tera khongsang maningda nome kamnabi thodok lepa leitri ngasisu kokila lobin haina singna basna bom yauna nome kapsila khre
Manipur Rajapal Anusha Weekend Manipur Bidhan Sabha Akanaba Mipam Laklib Ira Nimit Pawgi Manungda Pangthuk Lagani Haina Khoiram Ima Cadet Coordinating Committee for Peace Kimut Kangbu Amada Thazaba Pirakre Kendra Gibiroti Dolsing Mutara Nipana Sabha Kangbu Ama Rajasa Toklib Iranga Mari Lenen Hayang Imphal Tunglagani Ngasi Malem Hepatitis Nomitni Manipur Numit Asi Pangthoki Amashung Manipur Irang Namaram Odna Sangsata Biroti Dolsing Nasarang Nabatopo de Ngasi Su Sangsat ki Sabha Animba ki Mipam Nomi Oine Thoki Paulo Izari